ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯂꯩꯉꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯃꯥꯟꯅꯕ ꯂꯣ ꯆꯠꯅꯍꯜꯂꯨ ꯃꯅꯤꯄꯨꯔꯗ ꯄꯣꯄꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯊꯧꯗꯥꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯂꯧꯒꯗꯕꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯇꯦꯛꯆꯥꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯍꯩꯔꯣꯏ ꯍꯦꯃꯟꯖꯤꯠ ꯑꯃꯁꯨꯡ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯅꯤꯒꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯎꯃꯪꯂꯥꯏ ꯇꯦꯡꯕꯥꯡꯂꯨꯞ ꯌꯨꯇꯤꯑꯦꯜ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯈꯣꯜꯂꯥ ꯈꯨꯌꯥ ꯂꯥꯎꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯋꯥꯀꯠ ꯀꯌꯥ ꯊꯝꯂꯛꯈꯤ ꯋꯥꯀꯠꯁꯤꯡ ꯑꯗꯨꯗꯤ ꯍꯤꯖꯝ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯃꯁꯨꯡ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯒꯗꯕꯅꯤ ꯃꯤꯆꯝ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕꯗ ꯐꯥꯒꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯝꯊꯤꯅ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯂꯩꯉꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯑꯃꯠꯇ ꯇꯧꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯂꯧꯖꯔꯤ ꯌꯦꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯑꯅꯤ ꯍꯤꯖꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯊꯣꯏꯉꯥꯝꯕꯤ ꯑꯃꯗꯤ ꯍꯦꯃꯟꯖꯤꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯁꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯍꯥꯠꯂꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯁꯦ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠꯁꯦ ꯃꯇꯝ ꯆꯥꯅ ꯄꯤꯈꯤꯕꯁꯤꯗ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯃꯈꯣꯏꯅ ꯆꯦꯛꯁꯟꯅ ꯊꯤꯖꯤꯟꯕꯒꯤ ꯃꯃꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ